Gauranga Mahaprabhu photo ama thagalaba taragadi comment sida kamai tawgebu magi matu machada chaibadong comment sida aingonda chaisallakani aba machin makha thie na kampet khanga gadana noi ma leibadagi Manipur se chawkhatramni dum tomni kaina kara tawba khara leiri aba mayam bukrumjari ngasi si sum wari watai makhak sum tawjage na ai video se sum semjabani noma angang pakhang haiba tare sei trampan swagi angang amakhangna masi yamna khangjadribani moina bu moi chahi metagi da kari khangdoino ada kaimta khangdabada masina yamna khangningbagi mawong oina masina wahang amaka hange tasengbadi angang si khangningbadi natre magi phongje ko haidi ma mari yama yechagi adana mana hangjar pajaneba mana hanga pu wahangje sumaina hange aina su yamna pakhum piningbo wahang oiba mana hanga ije kamaita mana hanga ibu wahangje sinda babung bamon si kramba matamdagi yen chab hogege sine mai wahangje ada maduda mana khanjaribana sinda akhodi bamodi yen chade kaina ina khumagadi chai ai uribani ai manabado chai lona thumna kaina somna mareji yelakke na khanjaraga majin hangjarako wahangneaba adubu madugi wakhalon si engonda di laikidre tasengna ichana pasina di dumana khallaga hangjarak bajani moi mamana matina bamon machajing yen chai kholi aibagi wafam je mana hana khangto matungda engonda hangaga aigi pakhungi matungina mase adumaina praman ga pranthaiga loina puthoga bamon yen chai haibagi mong si utke aina chan paina khalaga hangjar pajani da ado mana hangai bu hang si aina su yamna pakhum pining bu oina tawre ado aina haba mado ai kumake nangna khangning bo ragadi ai pakhum je adum phajana adum chumna niyom chumna pirakke aduga nangna haiba bamon haiba wahaidum adi lale haibadi nangna hangai bu wahang dogi matangda Bamon maitai haina ani thongna khaidokte bamon su maitai su animakse cha manana yensi charam dabadagi charakpani yamna koiba matam nate aikhogi maron sidagi charakhibani sine baina komaido adu mana hana yetke na tamam marido aigi sigi ahan bugi pakhumje ta bajida kamai to maru kumkhiba haiba tare ko masi Mari yet ki de yamuna tagre angangje apang ading pari dam tali biro sinya baingonda lige ai khoi gi ipa hak tak ta ai khoi bu popi ba ahlaman singi hak tak ta maitai si bamon amsung maitai masi jamane maitai na dum pulap harage sa uchek jaram de sa uchek hai basi matam du da tribal amasung muslim singi jinja oina tawi maitai gi jinja nate Maitai kanasu sao chek chaba leiramde yu thakpa leiramde leibadi lei adubu masi yamna tangi laikai amagi manungda khun amagi manungda sao chek chaba mi kayam lei yu thakpa mi kayam lei haibasi khuthiega paba ngamame khoisigi awangi je ama mamanglugi awang basiga anni Songi Torian wang majiga ahum maina samaina khun maton giduga mari aina samaina yu thakpa sa uchek chaba maitai je rural area dana khun amagi manungda aduga urban area haina khangnariba akoi shaharga naknaba jaga singdana laikai amagi manungda ni asuklai haibje khangba ngamme aduki matik masingse tangamme yu thakpa adagi sa uchek chabasi ayamana masi tawnaram dev adu aikoi gi haktak sidigi tawrkhibane ba khwaidagi phattaba maron sum lakbasida sum mathang mapok sum polak basida khwaidagi phattaba maron je aikoi maron sine sok phawba harake 1950 gi matungda pokpa aikoi je sine ba khwaidagi phattribasi cha uchek chaba aikoi haktak tagi hokibani yu thakpa aikoi haktak tagi hokibani adagi dharma ani thokpa ahum thokpa tawriba maitai maraksidhu tawnariba singji aikhoi haktakdagi hokibani hana ahlaman haktak tamasi kaya leinaram dev leidi lei aina hariba singji leiti haibadi yade akhoi comment ta kaida mayam melakani leibadi lei masing kha tange paktak na hekta tawrai je aikhoi haktak sidagine aduna kamai tawgebo
ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯄꯤꯛꯏꯉꯩꯒꯤ ꯃꯇꯝꯗ ꯌꯦꯔꯨꯝ ꯍꯧꯕꯁꯤ ꯃꯥꯡꯒꯣꯟꯗ ꯅꯠꯇ꯭ꯔꯒ ꯌꯦꯅꯈꯥꯗ ꯍꯧꯋꯦꯕ ꯑꯍꯟꯁꯤꯡꯁꯤꯅ ꯄꯤꯗꯤ ꯄꯤꯖꯩ ꯑꯉꯥꯡꯅꯤ ꯆꯥꯅꯤꯡ ꯇꯧꯖꯅꯤꯡꯅꯤ ꯍꯥꯏꯗꯅ ꯄꯤꯗꯤ ꯄꯤꯖꯩ ꯑꯗꯨꯒ ꯌꯦꯅꯈꯥꯗ ꯃꯥꯡꯒꯣꯟꯗ ꯍꯧꯍꯜꯂꯤ ꯏꯃꯨꯡꯗ ꯄꯨꯁꯜꯍꯟꯗꯦꯕ ꯌꯦꯔꯨꯝꯁꯤ ꯃꯥꯡꯉꯦ ꯍꯥꯏꯅ ꯕꯥꯃꯣꯟ ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯦ ꯂꯣꯏꯅ ꯇꯧꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯌꯦꯔꯨꯝ ꯍꯧꯕꯁꯤ ꯃꯁꯤ ꯑꯆꯥꯊꯥꯎ ꯍꯩꯔꯒ ꯍꯧꯕ ꯍꯧꯖꯤꯛ ꯍꯧꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯍꯧꯅꯔꯤꯁꯦ ꯃꯁꯤ ꯇꯧꯅꯔꯝꯗꯦꯕ ꯇꯋꯥꯒꯨꯝꯕ ꯈꯥꯡꯒꯨꯝꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯀꯔꯤꯝ ꯍꯩꯗꯕꯤꯗ ꯃꯥꯏꯔꯦꯟ ꯃꯅꯥꯁꯦ ꯃꯁꯤ ꯊꯥꯖꯤꯜꯂꯕ ꯃꯥꯏꯔꯦꯟ ꯃꯅꯥꯁꯦ ꯊꯥꯔꯒ ꯃꯥꯏꯔꯦꯟ ꯃꯅꯥꯁꯤ ꯃꯊꯛꯇ ꯌꯦꯔꯨꯝꯁꯦ ꯍꯩꯔꯒ ꯑꯗꯨꯃꯥꯏꯅ ꯍꯧꯔꯒ ꯆꯥꯅꯔꯝꯃꯦꯕ ꯑꯆꯥꯊꯥꯎ ꯍꯩꯔꯒ ꯌꯦꯔꯨꯝ ꯍꯧꯕꯒꯤ ꯆꯠꯅꯕꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯉꯛꯇꯦ ꯂꯩꯔꯝꯗꯦꯕ ꯃꯥꯏꯔꯦꯟ ꯃꯅꯥ ꯊꯥꯔꯒ ꯃꯥꯏꯔꯦꯟ ꯃꯅꯥꯁꯤ ꯃꯊꯛꯁꯤꯗ ꯌꯦꯔꯨꯝꯁꯤ ꯍꯩꯖꯤꯜꯂꯒ ꯃꯗꯨꯗ ꯍꯧꯅꯔꯝꯃꯦꯕ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯌꯦꯔꯨꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛꯀꯤ ꯑꯆꯧꯕ ꯌꯦꯔꯨꯝꯁꯤ ꯅꯠꯇꯦ ꯃꯆꯥ ꯄꯤꯁꯛ ꯄꯤꯁꯛ ꯌꯥꯝ ꯄꯤꯛꯏ ꯃꯇꯝꯗꯨꯒꯤ ꯌꯦꯔꯨꯝꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯦꯟ ꯃꯆꯥ ꯃꯆꯥꯁꯤꯡꯁꯤꯅ ꯀꯣꯛꯄ ꯌꯦꯔꯨꯝꯅꯤ ꯃꯗꯨ ꯗꯨꯀꯥꯟꯗ ꯌꯣꯟꯅꯔꯝꯃꯤ ꯗꯨꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯜꯂꯒ ꯑꯗꯨꯝ ꯄꯣꯂꯥꯡ ꯌꯣꯠꯀꯤ ꯄꯣꯂꯥꯡ ꯕꯥꯏꯗꯤꯡ ꯇꯔꯥꯟ ꯁꯥꯕ ꯄꯣꯂꯥꯡꯗꯣ ꯃꯗꯨꯗ ꯍꯥꯞꯄꯒ ꯌꯥꯜꯂ ꯑꯗꯨꯝ ꯌꯣꯟꯅꯔꯝꯃꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯁꯤꯀꯤ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯗꯨ ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯥꯛꯇꯛꯁꯤꯗꯒꯤ ꯌꯦꯔꯨꯝ ꯆꯥꯕꯁꯦ ꯍꯧꯈꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯒꯤꯗꯤ ꯆꯥꯎꯈꯠꯂꯛꯄꯗꯒꯤꯗꯤ ꯄꯥꯈꯪ ꯐꯥꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯈꯣꯏꯅ ꯄꯥꯈꯪ ꯐꯥꯖꯤꯜꯂꯛꯄ ꯄꯨꯡꯀꯛ ꯆꯥꯎꯁꯜꯂꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯏꯂꯔ ꯌꯦꯟꯁꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯦꯕ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯦꯕꯀꯣ ꯕꯣꯏꯂꯔ ꯌꯦꯟꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯌꯣꯜꯂꯛꯄ ꯃꯇꯥꯡꯗ ꯀꯦꯖꯤꯗ ꯂꯨꯄꯥ 30ꯗ ꯌꯣꯜꯂꯦꯕ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯕꯣꯏꯂꯔ ꯌꯦꯟ ꯎꯕꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯦꯂꯥ ꯇꯧꯕꯗ ꯃꯦꯂꯥ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯒꯣꯕꯤꯟꯗꯖꯤ ꯃꯟꯗꯤꯔꯁꯦ ꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯁꯤꯗ ꯂꯝꯄꯥꯛ ꯑꯄꯥꯛꯄ ꯑꯃ ꯂꯩꯔꯝꯃꯦꯕ ꯏꯅꯤꯡꯊꯧꯒꯤ ꯂꯝꯄꯥꯛ ꯑꯃ ꯒꯣꯕꯤꯟꯗꯖꯤꯒꯤ ꯒꯦꯠ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯃꯄꯥꯟꯒꯤ ꯒꯦꯠꯇꯣ ꯅꯠꯇꯕ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟꯒꯗꯣ ꯂꯥꯟꯊꯣꯔꯛꯑꯒ ꯀꯣꯅꯨꯡꯒꯤ ꯃꯟꯗꯤꯔꯒꯤ ꯒꯦꯠꯇꯣ ꯃꯗꯨꯒꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯃꯟꯗꯤꯔ ꯂꯩꯔꯤꯕꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯄꯥꯛꯈ꯭ꯔꯕ ꯂꯝꯄꯥꯛ ꯑꯃ ꯂꯩꯔꯝꯃꯦꯕ ꯃꯗꯨ ꯃꯦꯂꯥ ꯇꯧꯐꯝꯅꯦꯕ ꯃꯦꯂꯥ ꯇꯧꯔꯒꯗꯤ ꯃꯗꯨꯗ ꯅꯠꯇ꯭ꯔꯒꯅ ꯀꯥꯡꯖꯩꯕꯨꯡꯗ ꯁꯤꯗ ꯅꯠꯇ꯭ꯔꯒꯗꯤ ꯇꯧꯐꯝꯁꯦ ꯂꯩꯇꯦꯕ ꯑꯗꯣ ꯃꯦꯂꯥ ꯌꯦꯡꯕ ꯆꯠꯄꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯕꯣꯏꯂꯔ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯅ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯔꯝꯃꯤ ꯕꯣꯏꯂꯔ ꯄ꯭ꯔꯣꯖꯦꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯅ ꯕꯣꯏꯂꯔ ꯌꯦꯟꯁꯤ ꯃꯦꯂꯥꯁꯤꯗ ꯄꯨꯊꯣꯛꯑꯒ ꯎꯠꯂꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯃꯗꯨꯗ ꯎꯕ ꯃꯤꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯉꯛꯅꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯍꯥꯏꯁꯦ ꯆꯥꯎꯕꯕꯨꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯕꯣꯏꯂꯔ ꯌꯦꯟꯁꯦ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯃꯆꯥ ꯌꯨꯝꯗ ꯂꯣꯏꯅꯕꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯌꯦꯟ ꯎꯗꯦꯕ ꯃꯗꯨꯗ ꯕꯣꯏꯂꯔ ꯌꯦꯟꯁꯦ ꯎꯕꯁꯤꯗꯗꯤ ꯂꯥꯕꯒꯁꯦ ꯑꯃꯣꯝꯒꯁꯦ ꯍꯦꯛꯇ ꯁꯨꯝ ꯆꯥꯎꯅ ꯋꯥꯡꯊꯪ ꯋꯥꯡꯉ ꯂꯩꯔꯝꯕꯗꯨꯗꯤ ꯃꯗꯨꯒꯤ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯉꯛꯅꯕꯅꯦ ꯌꯦꯡꯉ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯅ ꯆꯥꯁꯦ ꯀꯗꯥꯏꯗ ꯐꯪꯉꯦ ꯑꯗꯨꯝ ꯇꯧ ꯌꯦꯅꯥꯎ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯁꯣꯝꯗ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯇꯛꯈꯠꯅꯩꯌꯦꯕ ꯃꯗꯨꯅ ꯑꯩꯒꯤ ꯑꯩ ꯄꯥꯈꯪ ꯐꯥꯔꯦ ꯃꯗꯨꯋꯥꯏꯗꯣ ꯐꯥꯔꯦ ꯍꯥꯏꯕꯗ ꯑꯩ ꯈꯔ ꯐꯥꯖꯤꯜꯂꯛꯑꯦ ꯃꯗꯨꯅ ꯐꯥꯔꯁꯅꯤ ꯑꯩꯈꯣꯏꯅ ꯕꯣꯏꯂꯔ ꯌꯦꯟ ꯎꯕꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯆꯤꯀꯟ ꯅꯨꯡꯒꯥꯟꯒꯁꯦ ꯀꯔꯤꯝ ꯂꯩꯇꯦ ꯌꯦꯟ ꯌꯣꯟꯐꯝ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯖꯥꯇꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ BT ꯔꯣꯗꯀꯤ ꯍꯦꯛ ꯃꯅꯥꯛꯇ ꯌꯣꯜꯂꯤꯕ ꯍꯧꯖꯤꯛ ꯌꯦꯟ ꯌꯣꯟꯐꯝ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯈꯔ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯃꯗꯨꯗ ꯌꯦꯟ ꯌꯣꯟꯐꯝ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕ BT ꯔꯣꯗꯀꯤ ꯍꯦꯛ ꯑꯋꯥꯡ ꯊꯪꯕꯁꯤꯗ ꯃꯗꯨꯗ ꯅꯠꯇꯅ ꯑꯇꯣꯞꯄꯗ ꯌꯦꯟ ꯌꯣꯟꯐꯝꯁꯦ ꯂꯩꯔꯝꯗꯦ ꯑꯗꯣ ꯑꯣꯛ ꯌꯣꯟꯐꯝꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯈꯨꯟꯁꯤꯗ ꯑꯣꯛꯁꯦ ꯑꯗꯨꯃꯥꯏꯅ ꯌꯣꯟꯅꯩꯌꯦꯕ ꯑꯗꯣ ꯃꯩꯇꯩ ꯃꯆꯥ ꯀꯅꯥꯝꯇ ꯂꯩꯅꯗꯦꯕ ꯃꯗꯨ ꯆꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯀꯅꯥꯝ ꯂꯩꯅꯗꯦꯕ ꯑꯗꯣ ꯕꯣꯏꯂꯔ ꯌꯦꯟꯁꯤ ꯌꯧꯔꯛꯑꯦ ꯃꯦꯂꯥꯁꯤꯒꯤ ꯃꯇꯨꯡꯁꯤꯗꯗꯤ ꯆꯤꯀꯟ ꯗꯨꯀꯥꯟ ꯂꯩꯅꯔꯦ ꯆꯤꯀꯟ ꯗꯨꯀꯥꯟꯁꯤ ꯂꯩꯅꯔꯛꯄ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯈꯣꯏ ꯂꯤꯞ ꯍꯥꯏꯕ ꯇꯥꯏ ꯑꯍꯤꯡꯕ ꯌꯦꯟꯁꯤ ꯀꯦꯖꯤꯗ ꯂꯨꯄꯥ 30 ꯑꯗꯨꯒ ꯑꯁꯦꯝꯕꯅ ꯂꯨꯄꯥ 50 ꯁꯨꯃꯥꯏꯅ ꯌꯧꯔꯛꯑꯦꯕ ꯏꯍꯥꯟ ꯍꯥꯟꯅ ꯑꯗꯒꯤ ꯆꯤꯀꯟ ꯗꯨꯀꯥꯟꯁꯦ ꯊꯣꯔꯛꯄꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯩꯇꯩꯁꯤ ꯌꯦꯟ ꯖꯤ ꯆꯥꯈꯠꯅꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯌꯦꯟ ꯆꯥꯔꯛꯄꯅꯦꯕ ꯑꯗꯩ ꯑꯣꯛꯁꯨ ꯑꯗꯨꯝ ꯆꯥꯁꯟꯅꯔꯦꯕ ꯀꯕꯨꯏ ꯈꯨꯟꯁꯤꯡꯗ ꯆꯪꯗꯅ ꯑꯣꯛꯁꯨ ꯆꯥꯁꯟꯅꯔꯦ ꯁꯟꯁꯨ ꯍꯨꯏꯁꯨ ꯍꯦꯛꯇ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜꯅ ꯆꯥꯔꯒꯗꯤ ꯃꯨꯁꯂꯤꯝꯅ ꯆꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯍꯥꯎ ꯇꯪꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯦꯛꯇ ꯄꯪꯆꯥꯗ ꯆꯥꯅꯈꯤꯕꯅꯦꯕ ꯑꯗꯣ ꯌꯨ ꯊꯛꯄꯁꯨ ꯑꯩꯈꯣꯏ ꯍꯥꯛꯇꯛꯁꯤꯗꯒꯤ ꯄꯥꯛꯇꯛꯅꯅ ꯌꯨ ꯊꯛꯄꯁꯦ
ꯑꯩꯈꯣꯏ ꯍꯥꯛꯇꯛꯁꯤꯗꯒꯤ ꯍꯧꯈꯤꯕꯅꯦꯕ ꯐꯠꯇꯕ ꯍꯥꯏꯕ ꯖꯥꯠꯁꯤꯒꯤ ꯑꯩꯈꯣꯏ ꯍꯥꯛꯇꯛꯁꯤꯗꯒꯤ ꯂꯣꯏꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯣꯟꯁꯤꯟꯅꯕ ꯈꯣꯠꯆꯟꯅꯕ ꯈꯟꯅꯕ ꯆꯩꯅꯕ ꯌꯨ ꯊꯛꯄꯗꯒꯤ ꯇꯧꯔꯛꯏꯅꯦꯕ ꯃꯄꯥꯅ ꯑꯣꯏꯔꯣ ꯃꯆꯥꯅ ꯑꯣꯏꯔꯣ ꯌꯨ ꯊꯛꯄꯗꯒꯤ ꯃꯁꯤ ꯂꯥꯛꯄꯅꯦꯕ ꯐꯠꯇꯕ ꯂꯤꯆꯠ ꯁꯥꯁꯦ ꯑꯩꯈꯣꯏ ꯍꯥꯛꯇꯛꯁꯤꯗꯒꯤ ꯂꯣꯏꯅ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕ ꯌꯥꯎꯔꯒꯁꯨ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩꯗꯤ ꯃꯇꯝꯗꯨꯒꯤ ꯑꯁꯦꯡꯕ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤ ꯂꯤꯔꯧ ꯑꯃ ꯇꯧ ꯍꯥꯏꯕ ꯁꯨꯝ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡ ꯁꯨꯝ ꯌꯥꯎꯕꯗꯒꯤ ꯁꯨꯝ ꯑꯩ ꯁꯨꯝ ꯂꯤꯊꯣꯛꯆꯕꯅꯤꯀꯣ ꯀꯕꯨꯏꯁꯤꯡꯗ ꯁꯣꯛꯄꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯖꯤ ꯁꯣꯛꯄꯁꯨ ꯅꯠꯇꯦ ꯃꯇꯝ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯁꯟꯁꯦ ꯂꯣꯏꯅꯔꯝꯃꯦ ꯃꯩꯇꯩ ꯈꯨꯟꯄꯥꯛꯁꯤꯗ ꯃꯩꯇꯩ ꯈꯨꯜꯂꯛꯁꯤꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯁꯟ ꯂꯣꯏꯅꯔꯝꯃꯦꯕ ꯁꯟ ꯂꯣꯏꯗꯕ ꯌꯨꯝꯐꯥꯎ ꯂꯩꯅꯔꯝꯗꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯁꯟꯁꯦ ꯁꯤꯕ ꯀꯥꯟꯗ ꯐꯨꯝꯅꯔꯝꯗꯦꯕ ꯀꯕꯨꯏ ꯈꯨꯟ ꯇꯥꯗꯕꯁꯤꯡꯗꯤ ꯐꯨꯝꯃꯝꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏ ꯀꯕꯨꯏ ꯈꯨꯟꯒ ꯅꯛꯅꯅ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯐꯨꯝꯗꯦꯕ ꯀꯕꯨꯏ ꯈꯨꯟꯗꯨꯗ ꯆꯪꯉꯒ ꯌꯨꯝ ꯑꯃꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯟ ꯁꯤꯔꯦ ꯅꯣꯏ ꯂꯧ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯒ ꯑꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯕꯨꯏ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯎꯋꯥ ꯇꯧꯅ ꯁꯪꯒꯥꯔꯤ ꯆꯤꯡꯉꯒ ꯄꯨꯔ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯟ ꯑꯁꯤꯕꯁꯤ ꯍꯥꯞꯀꯠꯂ ꯄꯨꯔ ꯆꯠꯈꯤꯑꯕ ꯃꯣꯏ ꯌꯣꯟꯗꯣꯏꯅꯤ ꯈꯪꯗꯦ ꯑꯗ ꯃꯌꯥꯝ ꯌꯦꯟꯅꯔ ꯆꯥꯗꯣꯏꯅꯤ ꯈꯪꯗꯦ ꯃꯗꯨꯃꯛꯇꯤ ꯑꯩꯁꯨ ꯚꯥꯞ ꯇꯥꯖꯗ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯝꯃꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯧꯖꯤꯛꯇꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯁꯟ ꯑꯃ ꯁꯤꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯃꯛꯅ ꯆꯥꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯏꯁꯨꯁꯤꯡꯅ ꯆꯥꯗ꯭ꯔꯒꯁꯨ ꯂꯩꯀꯥꯏꯅ ꯍꯦꯛꯇ ꯆꯥꯊꯣꯛꯈꯤꯕ ꯐꯤꯕꯝꯗ ꯂꯩꯔꯦꯕ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛꯁꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝ ꯈꯛꯇꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯝꯃꯦꯕ ꯑꯗꯣ ꯍꯣꯏ ꯃꯩꯇꯩꯁꯨ ꯆꯥꯏ ꯍꯥꯏꯕ ꯑꯃ ꯄꯥꯎ ꯑꯃꯕꯨꯗꯤ ꯂꯩ ꯑꯩꯈꯣꯏ ꯊꯥꯖꯅꯕ ꯑꯃꯗꯤ ꯂꯩ ꯃꯁꯤ ꯊꯥꯖꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃꯩꯇꯩ ꯂꯥꯏ ꯍꯥꯛꯇꯛꯀꯤ ꯃꯩꯇꯩꯒꯤ ꯃꯇꯝꯗ ꯁꯥꯔꯝ ꯇꯔꯦꯠ ꯉꯥꯔꯝ ꯇꯔꯦꯠ ꯌꯦꯟ ꯃꯔꯝ ꯎꯆꯦꯛ ꯃꯔꯝ ꯇꯔꯦꯠ ꯀꯥꯏꯅ ꯖꯪꯒꯜꯗꯒꯤ ꯐꯥꯔꯒ ꯃꯗꯨꯗ ꯁꯥꯏꯔꯦꯟ ꯆꯜꯂꯤ ꯍꯥꯏꯔꯤꯕꯁꯦ ꯁꯤꯅꯦꯕ ꯖꯪꯒꯜꯗꯒꯤ ꯁꯥꯁꯦ ꯎꯆꯦꯛꯁꯤ ꯉꯥꯁꯦ ꯐꯥꯔꯒ ꯌꯨꯝꯗ ꯃꯗꯨ ꯅꯨꯡꯁꯤꯅ ꯂꯣꯏꯕꯤꯒꯗꯣꯏꯔꯥ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯈꯪꯉꯦꯕ ꯂꯥꯏꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯉꯁꯥꯏꯒꯤ ꯁꯥꯁꯤ ꯅꯠꯇ꯭ꯔꯒ ꯎꯆꯦꯛꯁꯤ ꯅꯠꯇ꯭ꯔꯒ ꯉꯥꯁꯤ ꯍꯥꯠꯇꯣꯛꯑꯒ ꯃꯗꯨꯒꯤ ꯏꯗꯨꯅ ꯂꯥꯏꯗ ꯀꯠꯂꯒ ꯃꯁꯥꯗꯨꯅ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯈꯣꯏꯅ ꯆꯥꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯁꯥꯔꯝ ꯇꯔꯦꯠ ꯉꯥꯔꯝ ꯇꯔꯦꯠ ꯎꯆꯦꯛ ꯃꯔꯝ ꯇꯔꯦꯠ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯤꯅꯗꯤ ꯑꯩꯈꯣই ꯃꯩꯇꯩꯁꯤ ꯑꯔꯤꯕ ꯃꯇꯝꯗ ꯁꯥ ꯎꯆꯦꯛ ꯆꯥꯔꯝꯃꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟꯁꯤ ꯂꯩꯌꯦꯕ ꯁꯥ ꯎꯆꯦꯛ ꯆꯥꯕꯁꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯇꯣꯛꯈꯤ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯑꯩꯅ ꯁꯨꯝ ꯃꯁꯤ ꯁꯨꯝ ꯊꯦꯡꯅꯖꯕꯅꯤ ꯂꯥꯏꯔꯤꯛꯇ ꯀꯩꯗ ꯁꯨꯝ ꯑꯃꯗ ꯁꯨꯝ ꯊꯦꯡꯅꯖꯕꯅꯤꯀꯣ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯒꯧꯔꯥꯡꯒ ꯙꯔꯃꯁꯦ ꯃꯁꯤ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯩꯇꯩꯁꯤꯡꯅ ꯁꯥ ꯎꯆꯦꯛ ꯆꯥꯕꯁꯦ ꯇꯣꯛꯈꯤꯕꯅꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯖꯔꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯃꯨꯛ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯨꯛ ꯁꯨꯝ ꯂꯥꯝꯁꯤꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯄꯨꯖꯥꯔꯤ ꯆꯥꯛ ꯊꯣꯡꯕ ꯆꯠꯆꯕ ꯆꯥꯛ ꯊꯣꯡꯕꯅ ꯁꯤꯟꯐꯝ ꯑꯣꯏꯕ ꯑꯩꯒꯥ ꯃꯥꯜꯂꯤ ꯏꯅꯥꯎꯅꯨꯄꯥꯅꯤ ꯃꯥꯁꯤ ꯃꯁꯛ ꯐꯖꯅ ꯎꯠꯂꯤ ꯌꯨꯇꯨꯕꯔꯅꯤ ꯃꯥꯁꯤ ꯃꯥꯅ ꯁꯨꯝ ꯁꯦꯝꯖꯕ ꯃꯥꯅ ꯁꯨꯝ ꯆꯥꯛ ꯊꯣꯡꯐꯝꯁꯤꯗ ꯁꯨꯝ ꯃꯥꯒꯤ ꯎꯁꯣꯞꯀꯤ ꯆꯥꯛ ꯏꯟꯁꯥꯡ ꯀꯣꯔꯐꯨ ꯅꯨꯡꯐꯨ ꯈꯥꯡ ꯅꯨꯡ ꯃꯌꯥꯝꯗꯨꯗ ꯁꯨꯝ ꯅꯝꯃꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯆꯕꯅꯦꯕ ꯆꯥꯛ ꯊꯣꯡꯕꯅ ꯁꯤꯟꯐꯝ ꯑꯣꯏꯖꯕ ꯏꯅꯥꯎꯅꯨꯄꯥꯅꯦꯕ ꯃꯗꯨ ꯃꯃꯤꯡ ꯃꯊꯥꯒꯗꯤ ꯑꯩ ꯀꯥꯎꯔꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯅꯣꯡꯃ ꯊꯦꯡꯅꯖꯕꯗ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯏꯍꯥꯟ ꯍꯦꯛ ꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯉꯁꯥꯏꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯁꯤꯃꯛꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯝꯕ ꯇꯥꯔꯒꯗꯤ ꯌꯥꯝꯕꯅ ꯁꯦꯝꯗꯣꯛꯏꯁꯦ ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯩ ꯉꯁꯤ ꯅꯪꯒꯤ ꯑꯁꯣꯏꯕꯁꯦ ꯑꯩ ꯁꯦꯝꯗꯣꯔꯛꯀꯦꯕ ꯏꯅꯥꯎ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯏꯍꯥꯟ ꯍꯦꯛ ꯍꯥꯟꯕꯁꯤꯗ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯅꯤꯄꯨꯔꯗ ꯒꯧꯔꯤꯌꯥ ꯙꯔꯃ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯗꯣꯛꯈꯤꯕꯁꯤ ꯁꯥꯟꯇꯤꯗꯥꯁꯅ ꯍꯧꯗꯣꯛꯑꯝꯕꯅꯤ ꯍꯥꯏꯌꯦꯕ ꯃꯁꯤ ꯂꯥꯜꯂꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯃꯥ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯑꯃ ꯑꯣꯏꯔꯒ ꯃꯁꯤꯃꯛ ꯈꯪꯉꯝꯗꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩ ꯏꯁꯥꯃꯛ ꯕ꯭ꯔꯥꯍ꯭ꯃꯣꯟꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯗꯨ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯑꯃ ꯑꯣꯏꯅꯗꯤ ꯃꯗꯨ ꯑꯩ ꯈꯪꯍꯟꯅꯤꯡꯉꯦꯕ ꯃꯥ ꯈꯪꯗꯦꯕ ꯃꯅꯤꯄꯨꯔꯗ ꯒꯧꯔꯤꯌꯥ ꯙꯔꯃ ꯁꯟꯗꯣꯛꯈꯤꯕꯁꯤ ꯁꯥꯟꯇꯤꯗꯥꯁꯅ ꯁꯟꯗꯣꯛꯑꯝꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯁꯤ ꯂꯥꯜꯂꯤꯀꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯃꯅꯤꯄꯨꯔꯗ ꯒꯧꯔꯤꯌꯥ ꯙꯔꯃ ꯁꯟꯗꯣꯛꯑꯝꯕꯁꯤ ꯁꯥꯟꯇꯤꯗꯥꯁꯅ ꯁꯟꯗꯣꯛꯑꯝꯕ ꯅꯠꯇꯦ ꯁꯥꯟꯇꯤꯗꯥꯁꯅ ꯁꯟꯗꯣꯛꯑꯝꯕ ꯙꯔꯃꯗꯨꯗꯤ ꯔꯥꯃꯥꯅꯟꯗꯤ ꯙꯔꯃ ꯍꯥꯏꯗꯅ ꯔꯥꯝ ꯅꯤꯡꯕ ꯙꯔꯃꯅꯤ ꯒꯧꯔꯤꯌꯥ ꯙꯔꯃ ꯅꯠꯇꯦ ꯔꯥꯃꯥꯅꯟꯗꯤ ꯙꯔꯃ ꯀꯧꯋꯦ ꯔꯥꯃꯥꯅꯟꯗꯤ ꯙꯔꯃ ꯍꯥꯏꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯈ꯭ꯔꯦꯕ
मैतई मचाद राम निंबगी धर्म जे चटपा मैतई से हौजिक लेत्रे मतंगी मतुंग न मदु मुत्ख्रे अदुगा नंगना पल्लेब गौरिया धर्म हारिबदो मदुगी मतंग काइदंगदा अखोइना थाजनबदा हाइब तारेको असेंबदि खंगदि थाजनबदा श्रीजुत महाराज भैगचंद्रना मणिपुर संदोकपिरंबने गौरिया धर्म हारिब धर्म से शांतिदास न संदोकंब नत्ते शांतिदास न संदोकंब धर्म दी रामानंदी धर्मनी गौरिया धर्म आना हुजिंग मैतई मचासिंग न कन्न चलिबसिदी श्रीजुत भैगचंद्रना तेखाव लेबागतगी पोरागा मणिपुर संदोकंब धर्मने अधर्म से मैतई मचासिंग न करिगिदमक पामनरगा मसी पाक्तकनना मसीगी धर्म से चलिबनो हारगदी मसी नंफुद चलहंगेब याउदे शांतिदास की हकतकता रामानंदी धर्म संदोकप मतमदा निंगथौगी सुंगम शासनदा नंफुद मैतई मचासिंग से रामानंदी धर्म चलहनखिबनी हाइबसे अचुंब प्रमाणनि हौजी अखोगी लाइगौ सनामहि निंगिब चिनाउसिंगना हाइबसे अचुंबनी मतमदा अखोगी मैतई प्रजा मयाम से वाबगा खोटबगा जेंदा थंबगा फुबगा तौना हेक्ता इमुंग अमदा नोंमई अमा लेरंबगा हुजिकी मतमगी इमुंग अमदा नोंमई अमा थेंगनबगा मतमदुगी इमुंग अमदा पुया अमा थेंगनबगा चामानब जाने अदुगी मति एक्शन जे कान गब जाने अदु हाइब धर्म से नपुआ पुद चलहनगे धर्म ओइबनेना मदु कोइना कछु चटखिदे मैतई मसाना यानिंगा चटखिब धर्म अमता नत्ते अदुना मदु मैतई लेबागता कुइखिदे अदुगा हौजिक मैतईना थयाउना चटनरिबा गौरिया धर्म सिदी मसा मसाना आई धर्म से लौजरगे न मसा मसाना लौजरगिबने श्रीजुत भैगचंद्रना चटलिबसे मथंदने मथंग मथंग मनाय मसन अम संतोगा लेबाग थुंगना संदोखिबने सिगी धर्म से गौरिया धर्म से करिगिदमक्ता मसिदा हिंसा हाइबसे मसुलै लेतेबा गौरिया धर्म से हिंसा है सुंगई लेते मी खनब चैनब अदगी सा उचेक हाथ तुप मी मरैनब खनब करीम लेते मादी पूरा शांति ने अगोंदसु कायबीरकनु नंगोंदसु कायजरो है धर्म से पांडमने सुमायना अखोई मैतई मचासिंगना गौरिया धर्म से लाप मतमदा आई सा उचेक हाथ तोक्चरगे हिंसा तब तोक्चरगे आई धर्म से थमोई सेंगना चचरगे हाइदना मैतई मसा मसाना धर्म से चटखिबने अदुना हौजिकानगी आइना मसिदा रिक्वेस्ट हाइगदा आमतंग तौजनिंगबा अमना अखोइगी सनामहि लाइनिंग चटपसिंगना अखोइ बामोनबु यामना ताथीबिबा शांतिदास की मचा मसुनी कानै खनबीबा खोटबीबा अदगी धर्म जे शांतिदासना संदोंबनी नमफुनी अदुनी हातफुनी काना तवदो खिजिक्तंग आइना हाइबजिदा खिजिक्तंग खंधबियु अचुम अरान खजिक्तंग लेपियु आइना हाइजरिसे को शांतिदास का अखोइगदी मरी लेनजदे अखोइना चलिब धर्म सिदी श्रीजुत महाराज भैगचंद्रना हौदोकपिरंबनी करिगिदमता अखोइ मैतैना सिगी धर्म जे चलिबनो हारगदी हिंसा तौदबा सा उचेक हातब जीव बुनुक्सिबिब अतोनबबु अचौबुना तुहत्प यादे अदुम तौदे हाइबना चिंगबा अदगी पांबीदगी थोप पोथोंना अखोइगी मरुओइब चिंजाक ओइगदबनी सा उचे अखोइगी चिंजाक ओइना सिनब यादे काइना अदुगुंबा धर्म जिगी तोंगानब नियम खर लैयब मसिगी नियम से मैतई मचासिंगना खंगनरपदगी हाइब धर्म से मसा मसाना लौजरग चचगिबने नंफु हापोद ओनगिब धर्मना करी रामानंदी धर्म राम निंब धर्म अदुगा मसा मसाना लौखिब धर्म सिना करी गौरिया धर्म गौरांग महाप्रभुना इंडिया थुंगना संदोंबनी अखोइ मणिपुरदमक्ति गौरांग महाप्रभु से यौरमी हाइबै खुदमदि लेते सिदी श्रीजुत भैगचंद्रना पुसलप धर्मनी हाइब गौरिया धर्म से सिदी मसा मसाना लोइना लौखिब ngaktane अदुगा मथंग मथंग आइना सुम अखोइगी धर्म नैनब हाइगद्रा करी हाइदोनो अखोइ धर्म द बेस तौरगा सेमजब आइगी यूट्यूब चैनल मक्ति नते धर्म की मतांगदा अखोइ मसेन सुम पाउ फाउनब ngamnadaba हाइब तारेको अखोइ लोकल लाइनिंग सनामहि धर्म चटपसिंग अखोइ गौरिया धर्म चटपसिंग सुम ई पाउ फाउनब ngamdaba खर लेब अखोइना खनबना अखोइना हाइदोन चुम्मी मोइना खनबना मोइना हाइदोन चुम्मी हाइदि कैमता हाइदोंनदबा वाखन वाखन द सुम
अखोइनजु मोइ ज्ञान तादतनी खले मोइनजु अखोइजि ज्ञान तादतनी खले सुमाइना चनैना वाफम खर लेबजे सुम खगा सुम महि महि मथंग मथंग सुम ज्ञान तानरनब खोनरनब धर्मगि मतंग द खितंग सुम ngangningba khaju lei adu mathangi video da ai adum mathang mathang sum aina khangba khar sum ngangjage adum aina discussion akoi kanagumba sing su adum ngangningba lerega su dum ngangbiro aduga akoi gi comment kari da akoi machi matang da hai dum hayorke YouTube ta di kya thingna de ko Facebook ta kamai tawge bo ai khenum haijage ba ai ne ji showcase ki photo ma thagal lorga di kanam ta comment je pina rakte ba karim haina rakte ba अदुगा कृष्ण की फोटो महा गौरांग महाप्रभु की फोटो थागलब तारगदी कमेंट सिद कमाय तौगेबु मागी मतु मचाद चैबदौना कमेंट सिद आइगोंद चैसलकनी अब मचिन मखा थिएना कामपेट खंगागदना नोइगुम लैबदगी मणिपुर से चाउखत्रमने दुम तौमनी कायना कर तौबा खर लैरियबा अदुगुम्बा कमेंटी अइना हाइजे फेसबुक अमसुग यूट्यूब अनिमक्ता आई वीडियो जे थागचगनी अदुगुम्बा नातै चादब कमेंटी अइगोंदा पिबिरकनु अखोइ डिस्कशन तौबा याबा खन्ना नैनाबा कमेंट गाक्ता पिबिरओ हाइबो वाफम जे आई मसि मतंग आई हाइजगे अदो पेंदे हाइदना वादी मोइना हाइरि मोइगा अखोइगा फामिनरगा वारी सानरगा ज्ञान तानबा हाइदना कमेंट तो इदियाम थीना ngangaइबा मोइगा अखोइगा फामिनरदि मीटिंग तौफम दुबु साफम लानफम ओलोइद्रा करमाय फामिन दोइबा इदो थीना कमेंट तौरइदो अदुना आइदि सेंगना हाइजगे यूट्यूब द मक्ति आई तौजदि अदुगा फेसबुक तदि आई खितंग अखोइ फ्रेंड जे हाप मतमदा अखोइगी कनानो हाइबसे हान मसक खंगतोगा आई फ्रेंड जे हापजे यूट्यूब ददि आई धर्म की मतंग दसु आई थोदोपा आई फोटो जो थागचदे अमजु तौजदे यूट्यूब की दमक्तादी मी खुदिंग माई वेलकम ने कबुई मचा मयाम अमा आइगी सब्सक्राइबर ओइना याउबिरी मुस्लिम मचा मयाम अदगी अतोप ट्राइबल मचा मयाम आइगी यूट्यूब की सब्सक्राइबर ओइना लैबिरी मैतै धर्म चके चलो मयांग धर्म चके चलो अम धर्म चके चलो आइगी यूट्यूब की स्टेज दी धर्म नैनब स्टेज नचदेब अदु सुम अखोइना खंगदब कयादो सुम मथंग अखोइ मसेन सुम वारी सानगा सुम खंगनसी पाउजे खगा सुम ज्ञान तानदब कयादो सुम तानसी हाइबगी वाफम नेबको अदम मतांग सिदा अरोइबोइना आई मयाम खुरुमजगे।